ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯌꯥꯝꯒꯁꯨꯗꯤ ꯑꯩꯅꯦ ꯑꯩꯈꯣꯏ ꯏꯆꯥꯗ ꯃꯉꯣꯟꯗ ꯀꯦꯔꯛꯇꯣꯏꯅꯦꯕ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯈꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯦꯕ ꯑꯩꯅ ꯈꯔ ꯇꯝꯃꯛꯄꯗꯣ ꯑꯗꯨꯝ ꯍꯩꯔꯒ ꯆꯦꯟꯒꯦꯕ ꯑꯗꯣ ꯃꯉꯣꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯑꯩ ꯀꯦꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯐꯖꯕ꯭ꯔꯥ ꯐꯖꯗ꯭ꯔꯥ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯣꯅꯥ ꯃꯥ ꯍꯣꯏ ꯀꯟꯅ ꯃꯁꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯟꯅ ꯉꯥꯡꯉꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯍꯧꯔꯒꯦ ꯀꯦꯕꯁꯦ ꯑꯩꯅ ꯍꯥꯏꯔꯤꯅꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯣꯟ ꯇꯧꯔꯝꯗꯕ ꯌꯥꯅꯤ ꯑꯩꯅ ꯃꯣꯏꯆꯔꯥꯏꯖꯔ ꯄ꯭ꯔꯥꯏꯃꯔ ꯇꯩꯕꯁꯤꯡꯗꯣ ꯑꯝꯇ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯝꯗ꯭ꯔꯦ ꯀꯂꯔ ꯀꯂꯔꯇ ꯂꯣꯏꯅ ꯇꯩ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛ ꯑꯩ ꯐꯥꯎꯟꯗꯦꯁꯟ ꯇꯩꯗ꯭ꯔꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯤ 진짜? 아니 소고기도 형이야. 그냥 발열로 아니 발열은 거 계속 봐. 이런 게 아니지만 너는 프론트 우드 백그라운드 그래서 프리즈에 넣어 제가다게 제가 프리즈에 넣어 매am phải nhớ lúc sẽ lấy đấy chẳng ngờ tất cả người là bị sân lú đừng nghe xong rồi thực cái loại mà là chẳng gì vậy ấy phone game là cái đấy mấy con sẽ dẫn thao đấy mà iPhone là chắc vẫn nhá iPhone cái bài đi phải phải cái đó nhiều 매am thao đấy phone game là mà ấy sạc xiong này mà cái xiong này ấy tụi mình lọc đi màเลย매am phải giờ hay video của 매am ấy thì nó bây giờ hay chưa vậy nè cabo cứ practice đâu bên này The next day. 매am ngắt xí xí nam rồi bây giờ tôi nhìn cái video rồi mà sẽ giờ bây giờ 매am ấy sạc xiong ra ấy kia bao giờ cũng được dám rồi
ꯃꯣꯏꯁꯤꯗ ꯐꯖꯈꯔꯦ ꯁꯦꯅꯥꯄꯇꯤꯁꯤ ꯆꯠꯈ꯭ꯔꯕ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯀꯦꯈꯤꯕꯒꯤ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯣꯈꯣꯅꯦ ꯀꯞꯆꯅꯤꯡꯉꯤ ꯑꯩꯅꯁꯨ ꯀꯦꯕꯤꯕ ꯂꯣꯏꯁꯟꯕꯁꯨ ꯑꯩꯒꯤ ꯇꯥꯗꯣꯏꯕ ꯅꯨꯡꯉꯥꯏꯔꯦꯅꯦ ꯅꯣꯏ ꯃꯣꯏ ꯀꯦꯕ ꯂꯣꯏꯔꯛꯄꯗ ꯑꯩ ꯁꯛꯁꯦ ꯌꯦꯡ ꯇꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯕꯗꯣ ꯐꯤ ꯃꯆꯨ ꯁꯪꯍꯜꯂꯨꯕꯗꯣ ꯑꯗꯨꯗ ꯄꯨꯔꯛꯑꯦꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯜꯂꯛꯀꯦ ꯃꯌꯥꯝ ꯁꯥꯕꯅ ꯅꯨꯡꯁꯥꯁꯦ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯃ ꯐꯖꯅ ꯎꯗ꯭ꯔꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯁꯤꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯀꯂꯔꯅꯦꯕꯅꯦ ꯃꯌꯥꯝꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝ ꯁꯟꯗꯣꯛꯑꯔꯣꯏ ꯆꯅꯥꯡꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯗꯒꯤ ꯑꯃꯅ ꯁꯤꯗ ꯂꯩꯔꯦꯕ ꯑꯁꯤꯁꯦ ꯀꯔꯤ ꯀꯂꯔ ꯍꯥꯏꯗꯣꯏꯕ ꯈꯪꯗꯦꯕ ꯑꯁꯤꯅ ꯁꯤꯝꯄꯜꯅꯦ ꯑꯁꯤꯗꯤ ꯂꯩ ꯍꯥꯏꯗꯤ ꯃꯌꯥꯏꯗ ꯀꯕꯣꯛꯀ ꯌꯥꯝ ꯆꯥꯏ ꯂꯩꯒ ꯌꯥꯝ ꯁꯥꯠꯇ꯭ꯔꯦ ꯑꯁꯤꯅ ꯁꯤꯝꯄꯜꯗꯅꯦ ꯃꯌꯥꯏꯗꯅꯦ ꯂꯩꯒꯗꯤ ꯌꯥꯝ ꯁꯥꯠꯇ꯭ꯔꯦꯕ ꯃꯄꯥꯟꯁꯦ ꯀꯩꯅꯣꯅ ꯀꯣꯜꯂꯤ ꯄꯤꯡꯅ ꯀꯣꯜꯂꯤꯕ ꯑꯗꯩ ꯑꯃꯅ ꯁꯤꯒ ꯂꯩꯔꯦ ꯁꯤꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯁꯥꯊꯤꯅ ꯐꯖꯔꯦ ꯁꯤꯗꯤ ꯂꯨꯍꯣꯡꯕꯗꯁꯨ ꯏꯟ ꯌꯥꯔꯅꯤ ꯁꯤ ꯁꯥꯊꯤꯅ ꯐꯖꯔꯦ ꯁꯤꯗꯤ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯂꯩꯒ ꯁꯥꯠꯂꯦꯕꯅꯦ ꯃꯌꯥꯏꯗ ꯁꯤ ꯌꯥꯝ ꯐꯖꯔꯦ